Thasiki Tara Mangada Imphal East District ki Kaibi Ikop Chingkhongda Mihati Nahatpiram Labi Tengnopal District ki Violaram Village Tegi M Lucy Maring Chahi Yangkai Taret Apokpa Thawkal Maringi Asiba Hakchang Ngasi Bahaki Imung Manung Amadi Naga Organization Singi Luchingba Singna Lauduna Kanemram Khulda Aroiba Mathau Mangam Pangthokre Ngasi M Lucy Maringi Asiba Hakchang Janimski Moktagi Purakpada Hakching Lamkhaida Hakching gi Miyamna Laikatuna Ekaikhumnaba Utkhre Thawbal amadi Hakchang gi SP ani yauna police officer sing Hakching lamkhaida khundariba khoibu kangluki Miyamna su Lucy Maringi Thawai Yaodraba Hakchang da laikatuna Ekaikhumnaba Utkhre tungda Lucy Maringi Thawai Yaodraba Hakchang adu Kanemram Community Hall da pusinduna mahaki aroiba Leirol chanbagi thauram pangthoklaba matung Kanemram mongfamda Leirol Chankhre Violaram Baptist Church ki pastor Reverend Ningham Chethungna Minister Oiduna Sembiba Mapubu Thagat Paisai Amadi Laikhidrabaki Thawaina Mapugi Manakta Ingna Chikna Leirunaba Thauniki Leirol Chanbagi Thauramada Manipur Laingaki Hill Area Committee ki Chairman D Gangmai Amadi Chandel AC ki MLA SS Olis UNC Amadi Maring Uparup Assembly ki Mihot Singh Loinana Nagagi Frontier Organization Singi Luchingba Kayasu Sarukyaki